Hey guys, welcome back. So in this video, I will be showing you how to pronounce English words correctly. Akoina have the English loan matamda haitare ko words se pronounced to baganda haidi mispronounced to balayden ko have the words se akoina the English ngana matamda words sing se mispronounced to yaorasu ko have the Hanna generation haidi mamang generation ga hosiki generation ga di khra khna ni ko aduna hosiki no na haitare ko akoina kaina to ba haitare words khra akoina mispronounced to bagay to oina hosik sida sendora ka to ni mathakta sida dum ai word sing do oina ba kana tarami ko sigi spelling se akoina receive natraga receive mana akoina mispronounced to we ko so the correct pronunciation of this word is receipt hyduna adagidi sida dere ko sigi word sina koi kai hai vegetable dum hyduna ko sise asing bagidi akoina kamaina hani hai kanda vegetable sigi words ado myamda dum kana tawni ba often na ham ngani ba adum akhoi jo aham banori kanda often harame ba sise asing moiti kamaina hai ga dagi hai kanda often next keyword sina almond na hai biawi ko ko almond adum hai ko so sigi asing ba pronunciation sina kamaina hai ga ni hai kanda almond mathangi sina koina minu kaina ko tum hai ba yawi dana ko akoina achapo chabam doiro kana to baganda dum minu hai dana ko sise mispronounced ne ba ko asing magidi kamaina hai ga dagi hai kana menu aduga wafam amna hai tare ko sigi aina ngasi semjariba video se habadi handak hojiki generation sida khara da oirasu habadi pronunciation khrada oirasu semtokpa ngamgadra habagi wakhalon dai video words khara ona ko words khara aina toraga khanglaga semjavani sedagi su ahenba topa mayam ama leiri adum video se makhata na dum twminase adubu ngasigi video sidadi aina around 21 words kumbaina semaneba aduna so mayam nasida English ki miro na tagana dum laidana ko adugumba thoughts sing do khangbiga no have the English di common language na koina khangdaba yadaba khara khaktu ba have the pronunciation da sum khara asoi balaidana ko adugumba to ne so mathangi word na akoina restaurant kan have to ko so aseng mamagi pronunciation na restaurant there go restaurant see word se koina buffet ka haidana ko maisna kaino hai kanta buffet obik amada 7 days lay sida koina kwai dagi yan soigan ba wednesday hai so the correct pronunciation of this word is wednesday sigi words resume hai ba asing badi kamaina hai gani hai kanda resume mathangda koina madi ejugi promotion phangi sigi promotion phangi leidana ko adudo koina adum haina dra house about dum promotion sigi word se pronounced over the am soeba kamaina ha ga de hai kanda promotion adagi nupa nupi khaina ba da hai tare ko nupa nupi khaina ba matam da koina divorce tawre na hai dana ko sigi sna kamaina ha ga de hai kanda divorce hai du neba divorce thabize koina cucumber natraga cucumber leidana ko sumaina hai ado asing ba magi pronunciation sina cucumber sigi words adum litus natraga sum adumaina habi yawi dana ko asing medi lettuce sigi words woman hai ko woman ko natra ado sisna kamain hai kan hai kanda women sisna kamain hai ni hai kanda ko na data dum hai ko sisna kamain hai kan hai kanda data dei mathangda sigi words na mo kamaina hai kanda cows kana hai ba yawi ko sisa asing mai di kaina kamaina hai ga daga hai kanda chaos hai da chaos adai next the musical instrument makhala mani se akoina ayamana violin hai ko sise kamaina hai ga daga hai kanda violin mathangi sigi words na hai tare ko yamna kahani dum mina pronunciation na hai ko sisa asing mai di aina ngasai su dum pangre ko pronunciation hai da ko
Sini sigi words mayam se akoina commonly mispronounced oina akoina haiba mayam words khara ne baina sum khara khangat laga haiba ni stigi hena mayam su lay like akoina thaina kona tamakpa matamda z for zebra kain haiba su hojati tum z for zebra haidana ko likewise the maina habati hosiki matam gi matungina akoina pronunciation se tum semdo eva aduna hauji ki generation da lairiba mayam pumnamak aigi videos bu yingiba pumnamak adum habati hauji akoina mispronounced tawriba mayam se semdok piu habati se semdok pa haba se kaida ba semdok toino haba su yawe du hauji ki english ki matungina ai tare ko pronunciation matungina adum matang gi matungina semdok kadabane sigum mayam se haizaninge duna mayam asigidi video se swaida loisalage habet pudi khara budi tele adum matung tar ko dus ai video adum english ki matang doi tar su dum atopa laidana ko aina yamna khang hairobaina ti adum haidi aigi knowledge ki matungina hai tare ko aina tamlakpa aina keno tawbagi matungina aina mayamda thamjabane sigi video se semjabane haidi khrada oirasu kanagadra hydana ko mayam asigi video se swaida loisalage mayam nungai bataragadi like subscribe amadi share tawba kawbigano so see you in my next video. Until then, bye bye.